ꯁꯦꯜ ꯌꯥꯝ ꯆꯪꯗꯅ ꯏꯁꯤꯡꯗ ꯂꯧ ꯌꯩꯕ ꯌꯥꯕ ꯃꯦꯁꯤꯟ ꯑꯃ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯂꯝꯗ ꯃꯁꯥꯒꯤ ꯄꯣꯛꯄꯗꯒꯤ ꯄꯤꯊꯣꯔꯛꯂꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯁꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯥꯒꯤ ꯍꯩꯖꯕꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯃꯈꯜ ꯀꯌꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯂꯦꯞꯇꯅ ꯄꯨꯊꯣꯛꯅꯔꯤ꯫ ꯃꯁꯥꯒꯤ ꯈꯨꯠ ꯁꯥ ꯍꯩꯕ ꯑꯃꯗꯤ ꯑꯅꯧꯕ ꯃꯈꯜꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛꯄꯁꯤꯡꯒꯤ ꯃꯔꯛꯇ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝ ꯎꯊꯥ ꯂꯩꯔꯛꯇ ꯂꯩꯕ ꯑꯍꯣꯡꯁꯪꯕꯝ ꯁꯅꯥꯇꯣꯝꯕꯁꯨ ꯑꯃꯅꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 94ꯔꯣꯝ ꯁꯨꯔꯕ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯐꯪꯖꯍꯧꯗ꯭ꯔꯕ ꯁꯅꯥꯇꯣꯝꯕꯅ ꯍꯧꯈꯤꯕ ꯆꯍꯤ ꯑꯃꯔꯣꯝꯁꯤꯗ ꯂꯦꯞꯇꯅ ꯍꯣꯠꯅꯗꯨꯅ ꯁꯦꯜ ꯌꯥꯝꯅ ꯆꯪꯗꯅ ꯂꯧ ꯌꯩꯕ ꯌꯥꯕ ꯑꯄꯤꯛꯄ ꯃꯦꯁꯤꯟ ꯑꯃ ꯁꯥꯕ ꯄꯨꯝꯂꯣꯏ ꯂꯣꯏꯗꯨꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯃꯤꯌꯥꯝꯗ ꯁꯥꯐꯣꯡꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯦꯁꯤꯟ ꯑꯁꯤ ꯄꯦꯇ꯭ꯔꯣꯜꯅ ꯆꯂꯥꯏꯕ ꯃꯣꯇꯣꯔ ꯃꯆꯥ ꯑꯃ ꯄꯥꯜꯂꯒ ꯃꯊꯧ ꯇꯧꯍꯟꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯅꯤ ꯊ꯭ꯔꯦꯁꯔ ꯃꯦꯁꯤꯟ ꯑꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯁꯨꯞꯅꯇꯒꯤ ꯄꯦꯇ꯭ꯔꯣꯜ ꯂꯤꯇꯔ 3ꯅ ꯂꯧ ꯁꯪꯒꯝ ꯑꯃ ꯌꯩꯕ ꯌꯥꯕ ꯑꯗꯨꯒ ꯏꯁꯤꯡ ꯂꯩꯕ ꯂꯧꯐꯝꯁꯤꯡꯗ ꯌꯥꯝꯅ ꯂꯥꯏꯅ ꯄꯨꯊꯔꯒ ꯂꯧ ꯌꯩꯕ ꯌꯥꯕ ꯑꯁꯤꯅꯤ꯫ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯒꯥꯔꯤ ꯇꯥꯌꯔꯒꯤ ꯆꯀꯥ 2 ꯄꯥꯟꯕ ꯃꯦꯁꯤꯟ ꯑꯁꯤ ꯃꯤꯑꯣꯏ 2-3ꯅ ꯂꯥꯏꯅ ꯊꯥꯡꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯦꯛꯇꯤꯚꯥ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯨꯇꯔꯒꯤ ꯃꯅꯤꯡꯗ ꯅꯠ ꯃꯆꯥ ꯑꯃ ꯐꯥꯔꯒ ꯌꯥꯝꯅ ꯂꯥꯏꯅ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯊ꯭ꯔꯦꯁꯔ ꯃꯦꯁꯤꯟ ꯂꯣꯟꯆ ꯇꯧꯕꯒꯤ ꯑꯆꯝꯕ ꯊꯧꯔꯝ ꯑꯃꯗ ꯁꯅꯥꯇꯣꯝꯕꯅ ꯍꯥꯏꯈꯤꯕꯗ ꯃꯍꯥꯛꯅ ꯀꯨꯝꯖꯥ ꯏꯪ 2018ꯗꯒꯤ ꯍꯧꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯗꯝ ꯑꯣꯏꯅ ꯁꯖꯤꯛ ꯀꯛꯅꯕ ꯃꯦꯁꯤꯟ, ꯊꯦꯂꯥ ꯒꯥꯔꯤ, ꯐꯦꯟꯁꯤꯡ ꯖꯥꯂꯤ, ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯅꯕ ꯁꯥꯏꯀꯜ, ꯃꯤꯅꯤ ꯔꯥꯏꯁ ꯃꯤꯜꯅꯆꯤꯡꯕ ꯄꯨꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯁꯖꯤꯛ ꯀꯛꯅꯕ ꯃꯦꯁꯤꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯗꯤꯃꯥꯟ ꯂꯩꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯦꯁꯤꯟ 100ꯒꯤ ꯃꯊꯛꯇ ꯌꯣꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯌꯩꯅꯕ ꯍꯣꯠꯅꯕꯗ ꯁꯦꯜ ꯄꯨꯊꯣꯛꯄ ꯉꯝꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯑꯗꯨꯒ ꯏꯁꯤꯡ ꯇꯨꯡꯕ ꯃꯐꯝꯗ ꯂꯧ ꯌꯩꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯍꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯦꯁꯤꯟ ꯑꯁꯤ ꯄꯨꯊꯣꯛꯀꯦ ꯍꯥꯏꯅ ꯆꯍꯤ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯦꯁꯤꯟ ꯃꯆꯥ ꯀꯌꯥ ꯄꯨꯊꯣꯛꯑꯦ꯫ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯗꯤ ꯁꯨꯝ ꯃꯤꯡ ꯈꯔ ꯄꯟꯖꯔꯛꯀꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯉꯥꯅꯨꯅ ꯌꯥꯝꯅ ꯃꯆꯤꯟꯖꯥꯛ ꯁꯣꯏꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩꯕꯅꯤꯅ ꯃꯌꯥꯝꯅ ꯗꯤꯃꯥꯟ ꯇꯧꯕꯤꯕ ꯆꯥꯞ ꯀꯇꯔ ꯃꯦꯆꯤꯟ ꯍꯥꯏꯔꯤꯕ ꯌꯦꯟ ꯉꯥꯅꯨ ꯃꯆꯤꯟꯖꯥꯛ ꯀꯛꯅꯕ ꯀꯕꯣ ꯅꯥꯄꯤ ꯑꯩꯈꯣꯏ ꯇꯈꯦꯜꯂꯥ ꯃꯌꯥꯝ ꯀꯛꯅꯕꯁꯤꯡꯁꯦ ꯃꯆꯤꯟꯖꯥꯛ ꯀꯛꯅꯕꯒꯤ ꯃꯦꯆꯤꯟ ꯆꯥꯞ ꯀꯇꯔ ꯃꯦꯆꯤꯟ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯌꯣꯜꯂꯦ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯗꯒꯤ ꯌꯣꯜꯂꯛꯄ ꯄꯩꯁꯥꯗꯨꯅ ꯇꯦꯛ ꯇꯦꯛ ꯇꯧꯔꯒ ꯑꯩꯅ ꯃꯦꯆꯤꯟ ꯑꯇꯩꯁꯤꯡ ꯁꯨꯝ ꯁꯥꯔꯛꯄꯅꯤ꯫ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯠꯂꯤꯕꯁꯤ ꯆꯥꯞ ꯀꯇꯔ ꯃꯦꯆꯤꯟ ꯑꯁꯦ ꯑꯩꯅ ꯉꯁꯤꯕꯨ 2019ꯗꯒꯤ ꯍꯧꯔꯛꯄꯁꯤꯗ 191 ꯄꯤꯁ ꯁꯨꯃꯥꯏꯅ ꯌꯣꯟꯖꯔꯒ ꯇꯦꯛ ꯇꯦꯛ ꯑꯩꯅ ꯁꯣꯝꯗꯒꯤ ꯌꯣꯜꯂꯛꯄ ꯄꯩꯁꯥꯗꯨꯅ ꯑꯩ ꯃꯦꯆꯤꯟꯁꯤꯡꯁꯦ ꯑꯃꯨꯛ ꯁꯥꯕꯒꯤ ꯊꯥꯗꯔꯛꯄꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯂꯣꯟꯅꯆꯤꯡꯕ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯑꯩ ꯂꯧꯖꯕ ꯐꯪꯖꯕ ꯂꯩꯖꯗꯦ꯫ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯂꯣꯟꯒꯨꯝꯕ ꯊꯥꯗꯕꯤꯔꯕ ꯈꯣꯠꯄ ꯂꯩꯔꯒꯗꯤ ꯑꯩ ꯁꯨꯝ ꯆꯥꯎꯊꯣꯛꯀꯦ ꯈꯣꯠꯀꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯔꯣꯟ ꯀꯌꯥ ꯊꯕꯛ ꯐꯪꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯕꯨꯁꯨ ꯊꯕꯛ ꯄꯤꯕ ꯑꯣꯏꯅ ꯆꯥꯎꯊꯣꯛꯆꯒꯦ ꯍꯥꯏꯕ ꯑꯦꯝꯒꯗꯤ ꯂꯩ꯫ ꯑꯗꯨꯅ ꯑꯩꯅ ꯆꯟꯖꯕ ꯆꯥꯞ ꯀꯇꯔ ꯃꯦꯆꯤꯟ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯩꯉꯣꯏ ꯃꯤꯁꯇ꯭ꯔꯤꯅ ꯌꯨꯝ ꯁꯥꯕꯒꯤ ꯃꯤꯁꯇ꯭ꯔꯤꯅ ꯂꯩꯉꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯛꯄꯗ ꯋꯥꯕꯗꯣ ꯃꯤ 2 ꯆꯪꯕꯗꯣ ꯆꯥꯝꯕ ꯈꯣꯠꯄ ꯋꯥꯕꯗꯣ ꯋꯥꯗꯅꯕ ꯑꯗꯨꯒꯨꯝꯕ ꯂꯩꯉꯣꯏ ꯆꯥꯝꯅꯕ ꯃꯦꯆꯤꯟ ꯑꯩꯅ ꯉꯁꯤ ꯄꯨꯊꯣꯛꯆꯔꯤꯕꯁꯤꯅꯤ ꯁꯣꯝꯗ ꯉꯁꯤꯃꯛ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯧꯖꯤꯛ ꯂꯩꯉꯣꯏ ꯆꯥꯝꯕꯒꯤ ꯋꯥꯕ ꯂꯩꯔꯔꯣꯏ꯫ ꯃꯦꯆꯤꯟꯁꯦ ꯑꯗꯨꯝ ꯃꯩ ꯊꯥꯖꯤꯜꯂꯒ ꯑꯗꯨꯝ ꯆꯥꯝꯕ ꯈꯣꯠꯄ ꯂꯣꯏ ꯌꯥꯔꯕ ꯃꯦꯆꯤꯟꯅꯤ꯫ ꯑꯗꯩ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯁ ꯇꯥꯡꯕ ꯃꯇꯝꯗ ꯊꯥꯎ ꯊꯤꯅ ꯊꯣꯡꯕ ꯕꯔꯅꯔꯁꯤꯡ ꯑꯗꯩ ꯋꯥꯏꯅꯝ ꯑꯗꯒꯤ ꯃꯈꯜ ꯑꯗꯒꯤ ꯋꯥꯏꯁꯦ ꯃꯌꯥꯝꯅ ꯋꯥꯏꯁꯦ ꯇꯛꯑꯒ ꯃꯥꯡꯍꯜꯂꯤꯗꯅ ꯑꯗꯨ ꯃꯥꯡꯍꯟꯗꯕꯤꯗ ꯑꯩꯈꯣꯏ ꯆꯦꯡꯀꯨꯞ ꯋꯥꯏ ꯉꯥꯛꯇ ꯇꯛꯑꯒꯗꯤ ꯋꯥꯏꯀꯨꯞ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯆꯦꯡꯀꯨꯞ ꯑꯣꯜꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯦꯡ ꯅꯠꯇ꯭ꯔꯒ ꯐꯧ ꯋꯥꯏ ꯃꯔꯛꯇ ꯈꯨꯕꯥꯛ ꯍꯥꯞꯆꯤꯜꯂꯒꯗꯤ ꯃꯐꯣꯟꯗꯣ ꯇꯥꯔꯛꯄꯗꯨꯅ ꯆꯦꯡꯀꯨꯞ ꯑꯣꯜꯂꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯏꯗꯒꯤ ꯆꯦꯡꯀꯨꯞ ꯄꯨꯊꯣꯛꯄ ꯌꯥꯕ ꯃꯦꯆꯤꯟ ꯀꯌꯥ ꯌꯣꯟꯈꯔꯦ ꯁꯤꯗꯁꯨ ꯂꯩꯖꯔꯤ ꯃꯐꯝ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤꯁꯨ ꯄꯨꯊꯣꯛꯑꯦ꯫ ꯑꯗꯒꯤ ꯃꯌꯥꯝ ꯃꯦꯆꯤꯟ ꯑꯩꯅ ꯄꯟꯕꯗꯣ ꯋꯥꯠꯄꯗ ꯉꯥꯏꯔꯦ ꯄꯨꯊꯣꯛꯄꯩꯗꯤ ꯒꯥꯔꯤ ꯃꯆꯥꯅ ꯐꯧ ꯕꯣꯔꯥ 4-5 ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯊꯣꯛꯑꯒ ꯑꯦꯛꯇꯤꯚꯥꯗ ꯕꯥꯏꯛꯇ ꯆꯤꯡꯉꯒ ꯊꯧꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯃꯦꯆꯤꯟ ꯀꯌꯥꯁꯨ ꯊꯦꯂꯥꯁꯤꯡꯁꯨ ꯄꯨꯊꯣꯛꯑ ꯌꯣꯜꯂꯦ꯫ ꯍꯧꯖꯤꯛꯃꯨꯛꯁꯨ ꯑꯁꯥꯕꯁꯨ ꯂꯩꯖꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯒꯤ ꯃꯦꯆꯤꯟꯁꯦ ꯑꯩꯅ ꯁꯨꯝ ꯑꯗꯒꯤ ꯄꯦꯂꯦꯠ ꯃꯦꯆꯤꯟꯁꯨ ꯑꯩꯈꯣꯏꯒꯤ ꯆꯟꯈꯔꯦ꯫ ꯄꯦꯂꯦꯠ ꯃꯦꯆꯤꯟ ꯆꯟꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯑꯦꯗꯚꯥꯟꯁ ꯂꯧꯗ꯭ꯔꯒꯗꯤ ꯆꯟꯖꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯄꯩꯁꯥꯁꯦ ꯋꯥꯡꯉꯦ꯫ ꯄꯦꯂꯦꯠ ꯃꯦꯆꯤꯟ ꯆꯟꯕꯗ 25,000 to 35,000 ꯆꯪꯉꯛꯄꯅꯤꯅ
ꯑꯩꯅ ꯁꯨꯖꯜꯂꯣꯒ ꯑꯦꯗꯚꯥꯟꯁ ꯂꯧꯗꯅ ꯁꯨꯖꯜꯂꯣꯒ ꯑꯩꯉꯣꯟꯗ ꯂꯧ ꯂꯥꯛꯇꯅ ꯇꯥ ꯂꯩꯗꯅ ꯁꯤꯗꯣꯛꯄ ꯃꯦꯆꯤꯟ 2 ꯁꯨꯈꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯉꯣꯟꯗ ꯃꯇꯝꯁꯨ ꯃꯥꯡꯕ ꯃꯌꯥꯝ ꯃꯥꯡꯕꯗꯒꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯑꯦꯅꯤ ꯑꯄꯥꯝꯕ ꯃꯦꯆꯤꯟ ꯆꯟꯅꯤꯡꯕ ꯂꯩꯔꯒ ꯑꯩꯒ ꯇꯥꯟꯅꯕꯤꯌꯨ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯥꯔ ꯄꯤꯖꯒꯦ ꯑꯗꯣꯝꯅ ꯍꯦꯛ ꯄꯥꯝꯕ ꯗꯤꯖꯥꯏꯟ ꯃꯦꯆꯤꯟ ꯂꯩꯔꯒꯁꯨ ꯑꯗꯨꯒꯨꯝꯕ ꯂꯩ ꯑꯩꯒꯤ ꯑꯗꯨꯒꯨꯝꯕ ꯁꯥꯕ ꯉꯝꯕꯒꯤ ꯑꯗ ꯃꯦꯆꯤꯟ ꯑꯩꯅ ꯁꯥꯕꯁꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯦꯆꯤꯟ ꯂꯩꯔꯦ ꯂꯩꯉꯣꯏ ꯅꯤꯡꯅꯕ ꯃꯦꯆꯤꯟ ꯂꯩꯔꯦ ꯆꯥꯛꯄꯗ ꯃꯦꯆꯤꯟ ꯉꯥ ꯌꯥꯏꯅꯕ ꯃꯦꯆꯤꯟ ꯒꯥꯔꯤ ꯃꯆꯥꯅꯆꯤꯡꯕ ꯊꯦꯂꯥꯁꯤꯡ ꯀꯣ ꯑꯗꯩ ꯋꯥꯏꯅꯝ ꯀꯌꯥ ꯃꯌꯥꯝ ꯂꯩꯈꯔꯦ ꯑꯩ ꯅꯤꯡꯁꯤꯡꯗꯕꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝꯅ ꯑꯦꯅꯤ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯂꯥꯛꯄꯤꯌꯣꯅ ꯍꯥꯏꯖꯔꯤ